Bad Sister hariba movies achi 2016 gi crime drama thriller da based toba movies amakhangni aduga mahakna fangba IMDb rating na 10 gi manungda 5.2 ni. Jason Catholic School amada tamba satra amani aduga mahakna yamna pamjabadi isai sakpani adu mahaki mapana di pamlamde. Summer vacation loiduna school da mahaki masanupi gi school da mama mapana amuk thilai Jason gari dagi pot lautharingai matamda Sarah Crop kauba nupi ama unaduna mahaka khut hainarami. Sarah Crop hariba nupi asina Jason da yamna ngaujaba nupi ni adubu makhoi ani punbaji mahaki masanupi na di pamlamde. Mahaki mapana afaba lamchat sajat chatnaba Jason da hairami matamduda Rebecca kauba sister masalakuna summer vacation adu kamaina tawkhibagi haina wari sanaringai matamda Jason chatki mahakti Catholic school da tambaibsi yamna pamlamde mamana kauba tadana adum chatki. Sister Rebecca na karisu khalunu aikoi mahakpu yengsingani haiduna makoisu wari sanaduna laihawi. Sister Rebecca Sister Sophia kaubi mafam asida anaubu ani thabak tawba lakpu nupi amagi manaka laktuna makoi ani khut soknaduna wari sanarami. Sister Rebecca na angangsingse summer vacation halakpadagi yum thadokhlambagi wakhal nungaitaba kaya ama lairi haibasu aikoi khangi makoi wakhal nungainabagidamakkta matam khara lawgani. Ado Sister Sophia na Misaulada leiba Montana School da sahi laireklame haibasu aikoi ure mafam adu karam tawki. Sister Sophia na mafam adu yamna nungaiki. Sister Rebecca na nangsi yamna fai haina sutai. Sister Sophia na ai lairik takpabu yamna pamjai aikoi gi Lord ki wahai wata fajabasing bu nauriba satrasing da takpi tambiba haibase aidi yamna pamjai. Mahaki paukhumda taba matamda Sister Rebecca haraurami aduga amuk Senbel ki niyom de aikoi karino haiba khangde mafam asida aikoina oza ama oina laiba tarabadi makeup tawba amade atopa ki amaugi oiba thaba amata yade haiduna mahaki lipstick tu teithokhalli. Aduga makoi ani thokminarakduna nupagi laifam amadi nupigi laifam taktuna wari sanaduna lakpa matamna Jason thengnaraduna Sister Rebecca na Sister Sophia da masak taklami. Sister Rebecca na mahakse aikoi school gi isai yamna pamba satrani isai sakpani amasung mahakse mayamna masak khara khangnaba adugumba satra amani. Sister Sophia na nofet tawna munna yengduna hoi mahakse yamna ingtapna faramgani. Jason na Sister Sophia da class ta amuk thengnarasi haramduna chatki. Sister Sophia Jason chatkibadu munna yengduna laihawi. Sister Rebecca na Jason ga makoi ga wari sanaringai da Jason na fachatkibadu da Sister Sophia da magi maongdu saudana ba hairami. Mahakse class tagi khara sonthabani aduna maram oraga mahak yamna kanna hotnaribani. Sister Sophia na kari tawbagi kari thokpa yaukibagi haina hanglami. Handaki kalentha stage khudong thiba ama thoki mapagi car accident thoktuna isorna thaujanbiduna makoibu kanamta sopandi yaukidre. Sister Sophia di Sister Rebecca na haribadu tadana Jason na chatkiba lambidu tunghanna hanna yengduna lakpana mahaki ka yauki. Sister Rebecca na masinangi kani fajaba ka di natte adu fajaba ka natrabaswa aikoi kana amatta complain tawde fajade haina. Sister Sophia na masi yamna fajai ofare adudi ka adugi swopiduna masdaista lairo chatlage. Sister Sophia nangna mafam masdaista lakpaje aikoi yamna harawi haiduna chatki. Sister Rebecca chatkraba matungda thonglon senduna mahaki kokki video lawthoktuna kagi padarsingdu singsanduna Sister Sophia white taba suitcase adu hangdoktuna underwear ama lawthoklaga yengduna thamlaba matungda atopa bag amagi manungdagi underwear angangba ama putholktuna setnanaba tawrami. Jason gi masanupi Joey church ta laktuna lai khuramlami. Mahaki amasung mabunggi damakta mahakse mabungbu yamna khanjaba masanupi amani. Jason mana sakpa isai du YouTube ta thagatkibadu mamanabasingga yengminnarami. Mamanabasingna mi kyam lairabage haina hangba matamda Jason na lising taram laire khumki. Mahaki video singduda mabu thagatpa comment kaya ama piraklami. Sister Sophia su Jason gi isai du yamna pamjana taduna mahaki laptop ta Jason du kiss tawki. Numidang Jason isai satlingai matamda Sister Sophia su Jason bu nungsibagi mieng amaga loinana mahaki isai du lona tarami. Ngaihak lairaga Sister Sophia Jason gi manaka changlaktuna nangi isai du fajai haiduna manakta fammi. Makhatana Jason na guitar du kingi taw matamda Sister Sophia na ayamta kingba yagadra. Jason na nofet tawna pi. Sister Sophia na sumpai na laibadu Jason na nang kingloidra. Sister Sophia na tasengbadi ay haite haiduna amuk kingi. Ado nangi isay merkto nang dami mayam na harakpasingdu natra. Jason na hoi nang na haribadu sumlamba yay. Sister Sophia na ay na haribasi summi haiba ay kangi. Jason nang na aiga wari sanaba pamlabadi ay swai stage ta laigani haiduna satki. Nongalaga Jason class yaromi mahaki matungda Sarah Crop hamlamduna nang hojiksu nangi babagi khonti charibra. Jason na hoi khara adum chari. Sarah Crop na aikoi chahi chupa ama amu awaba nangadawre haibadi makoi school asida sta lairaga larik tamba pamlamde. Asumna wari sanaringai matamda Sister Sophia class changlakami. Jason amasung Sarah Crop wari sanabaduna oza changlai haiba khanglamde.
Sister Sofiana Sarah Cropna lipstick taiduna Jason ga wari sanabadu ubadagi makoi anigi manaka changlakduna Sarah Crop ka lipstick tumulli aduga lipstick mamingdo haiduna ai khangi nangna kaidobugida makfattaba lambi seista mai onsalibano haibadu hoi fare adu aina nangna mai onsalliba lambi deida mateng pangwa haibra ai thajai nangna nasana nasagi lamchat adu samdokjagani haina nangna kariguma norokta chatpa pamlabadi karisu kaide hoi fare makha tana lerek takpa hawrasi haina harakpa matamda Jason gi manang nupi Joeyna khut thangatuna miss ekoi gi morning prayer tawdari hairi Sister Sofiana o fare tawro nangi natung ilhalo haiduna prayer tawhalli Joeyna makhoi gi ozadu khare chingnarami atai atopa oza singa manadabaduda class loiraga Jason mapanda famlingai matamda Joey changsilaktuna nangi ahanba school chatpa numit jesta khudong thiba amamuk nangi Jason na aidi khudong thiba nangde Joeyna khudong thiba haibadu nang karino khanglabra ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯑꯣꯖꯥꯗꯣ ꯑꯌꯨꯛꯀꯤ ꯂꯥꯏ ꯈꯨꯔꯝꯅꯕ ꯍꯥꯏꯗꯦ ꯖꯦꯁꯟꯅ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯑꯃꯅꯤ ꯃꯐꯝꯁꯤꯗꯗꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯖꯦꯁꯟꯒꯤ ꯐꯣꯟꯗ ꯁꯥꯔꯥ ꯀ꯭ꯔꯣꯞꯀꯤ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯂꯝꯃꯤ ꯁꯥꯔꯥ ꯀ꯭ꯔꯣꯞꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯈꯤꯇꯪ ꯂꯥꯞꯂꯞꯅ ꯐꯝꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯛꯇꯨꯅ ꯈꯨꯠ ꯍꯥꯏꯔꯛꯏ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯖꯣꯋꯤꯅ ꯁꯥꯔꯥ ꯀ꯭ꯔꯣꯞꯇꯒꯤ ꯂꯥꯞꯊꯣꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯖꯦꯁꯟꯅ ꯖꯣꯋꯤ ꯅꯪꯅ ꯄꯥꯝꯂꯤꯁꯤ ꯅꯪꯅ ꯑꯩꯕꯨ ꯕꯕꯥꯗꯧꯅ ꯌꯦꯡꯁꯤꯟꯕꯗꯨꯔ ꯄꯥꯝꯂꯤꯕꯁꯤ ꯖꯣꯋꯤꯅ ꯕꯕꯥꯅ ꯅꯪꯕꯨ ꯌꯦꯡꯁꯤꯟꯕ ꯅꯠꯇꯦ ꯅꯪꯕु ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯕꯅꯤ Jason mateng pangba loinamak to'o haiduna hawgatuna chatki Jason magi kada lakpa matamda Sister Sofiana kawri ngasai ayukki haina makha tadringai matamda Jason na ai soikre Sister Sofiana nang lale haiganu aina pamlibadi nang asumba lambida khong thangba pami handaki chahisin nangi amadi aigi afaba chahi uhenba pami Jason na hoi haiduna ka hige tawba matamda Sister Sofiana ado Sarah Cropsen nangi girlfriend la Jason na natte Sister Sofiana harauna ai yamna ngai aidi nanga lona koinabra haina khallure haiduna chatki Jason su wakhal ama khanduna laihowi Sister Sofia magi kaada changlaba matungda Jason gi isaidu yamna pamjana tarammi pi hongdoklingai matamda Sarah Crop tagi lawrkiba lipstick tu tarai amuk khungatuna mingsel mamanga changduna lipstick adu tairaba matungda amuk sauna muthatki Jason school lakpa matamda Sarah Crop changsalakduna aikhoigi anauba ozadu karini haina khalli Jason na aidi karisu khande Sarah Crop na aidi mase bits male bit sabdi hui amom ge lamchatu kamaina tawbage habadu mayamna su hena khangbiram lagani adu aina hari nang nongmadi Justin Bieber dagi hena fawbai sei sakpa ama oigani Jason na hoi aikoi hotnarabadi soidina ngamgani adu hojik aigi khudong saba amatang lawge haidina ke tawringaida Sister Sofiana Jason kaurakpadagi toi aduga manak changsilaktuna Jason class da chango haidina changhanki Sarah Crop na Sister Sofia da nang mafam message da anawbuni nang aigi ipadu kanano haiba khangbra School asiki paisa sangmo khudimuk loina piribani Sister Sofiana nangi babagi matangda ayonda karisu darkar leite aina nangbu nupaga leminaringai matamda amuk hanna fanganu class ta chango haiduna changanki Sarah Crop changkraba matungda maki cross tu sauna kanna paisan medagi I thoki class loiraba matungda Jason min amakta ngaiko haiduna Sister Sofiana khamhauki masanupina makhoi anigi maong khara chingnarap tongna thoki Sister Sofiana nang na Sarah Crop nangi girlfriend natte hai adu mahakna nang si fan naba hotnari madu nang mangondagi lathokpa ngamloidabra aigi room da lao atopa wari kharasu sanagadab lai nangi aroiba class tu loibaga aigi ka da lao Jason na ozagi ka da changba yade Sister Sofiana lao haina kaurabadi yai adu haibadagi Jason karisu haidina chatki Jason thokraba matungda ngasai makutta thokriba I sing adu leksalli mahak ka da laklaba matungda plan ama torami fi hongdoktuna magi ka gi thongdu khitang hangdoktuna Yarfis ama hapchalami Jason laktuna Sister Sofia gi kagi thongdu thilluba matamda Sister Sofia bikini dress kalwanana fajaraba hakchang duda lotion taiduna leirami Jason su fana kuina fajaraba hakchang duda munna yengduna leirami mifam hongba yadana sigi matang sidi mi khudim loina ngawgani mi siam lebe isorduna fawakta nupi gi fajabada ngawi hainaribani Sister Sofia su Jason na lona yengi haibadu khanglami Jason ngai hak leiraga tuminna karisu haramdana chatki Sister Sofia mahak chatkraba matungda tholaktuna Jason na chatkibadu nokfet tongna yengduna thonglon sinki numidang Jason Sister Sofia gi wakhalda tumba yaramde mahakna ngasai ukribasingdu hanjan urami nongalaga school lakpa matamda Sister Sofia amuk thengaduna Jason nang lamhenba nupani nang aibu unaba lakte Jason na ai tasengna kawkhibani haina khumki ahanba hapta fabagi Jason hoi yumda chatnanaba mama mapana lawwa laknarami Sarah Crop Jason gi manaka changlaktuna moibani thengnanaba hairami Sarah Crop na aigil number da call tawro makoina tawnariba singu Sister Sofia su loina urami matamdu da Sister Sofia gi manaka Sister Rebecca changsalakuna selbenta gi mafamsina khara khenaramgani karigumba nang hainadaba amadi darkar leiba leitwa taragadi
ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ ꯃꯗꯨꯒꯤꯗꯃꯛꯇ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯣꯡ ꯍꯥꯡꯂꯤ꯫ ꯁꯤꯁꯇꯔ ꯔꯦꯕꯤꯀꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯌꯥ ꯐꯖꯅ ꯇꯥꯗꯨꯅ ꯖꯦꯁꯟ ꯍꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯑꯟ ꯐ꯭ꯔꯦꯟꯁꯤꯁꯇꯨ ꯅꯥꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ, ꯑꯩ ꯃꯍꯥꯛꯄꯨ ꯎꯅꯕ ꯆꯠꯄ ꯄꯥꯝꯃꯤ꯫ ꯁꯤꯁꯇꯔ ꯔꯦꯕꯤꯀꯥꯅ, ꯍꯣꯏ ꯑꯗꯨꯗꯤ ꯆꯠꯂꯣ, ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗꯨ ꯐꯥꯎꯕ ꯑꯗꯨꯝ ꯂꯧꯔꯣ, ꯑꯩꯈꯣꯏ ꯃꯍꯥꯛꯄꯨ ꯐꯒꯠꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯈꯨꯔꯝꯃꯝꯒꯦ, ꯑꯗꯣ ꯑꯉꯥꯡꯁꯤꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯀꯥꯎꯒꯅꯨ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯒꯤ ꯆꯠꯈꯤ꯫ ꯖꯦꯁꯟ ꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯖꯣꯋꯤꯗꯤ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯑꯣꯖꯥꯗꯨꯅ ꯍꯣꯝꯋꯥꯔꯛ ꯀꯔꯤꯁꯨ ꯄꯤꯔꯛꯇꯦ ꯍꯥꯏꯅ꯫ ꯖꯦꯁꯟꯗꯤ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯄꯥ ꯆꯪꯂꯛꯇꯨꯅ ꯖꯦꯁꯟꯗ ꯃꯄꯥꯅ ꯏꯁꯩ ꯅꯠꯇꯕꯤꯗ ꯂꯥꯏꯔꯤꯛ ꯀꯟꯅ ꯇꯝꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯗꯒꯤ ꯋꯥ ꯈꯔ ꯀꯟꯅ ꯉꯥꯡꯅꯕꯗꯒꯤ ꯆꯥꯛ ꯆꯥꯔꯔꯣꯏ ꯍꯥꯏꯅ ꯃꯄꯥꯅ ꯊꯣꯛꯂꯛꯇꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥ ꯂꯥꯛꯇꯨꯅ ꯖꯦꯁꯟꯗ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯥꯔꯥꯒꯤ ꯐꯣꯟ ꯂꯥꯛꯇꯨꯅ ꯅꯨꯃꯤꯗꯥꯡ ꯎꯅꯁꯤ ꯍꯥꯏꯔꯛꯄꯗ ꯖꯦꯁꯟꯅ ꯁ꯭ꯀꯨꯜꯗ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤ ꯍꯥꯏꯅ ꯐꯣꯟ ꯊꯝꯈꯤ꯫ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥꯗꯨ ꯐꯠ ꯍꯟꯗꯣꯛꯄ ꯃꯇꯝꯗ ꯄꯣꯠ ꯑꯃꯗ ꯊꯦꯡꯕꯗꯒꯤ ꯖꯦꯁꯟ ꯇꯥꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯕ ꯊꯣꯛꯂꯛꯏ꯫ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏꯗ ꯖꯣꯋꯤꯅ ꯆꯥꯛ ꯆꯥꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗꯒꯤ ꯆꯪꯈꯤ꯫ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥꯁꯨ ꯌꯥꯝꯅ ꯊꯨꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯀꯨꯝꯊꯔꯛꯇꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯨ ꯊꯛꯂꯝꯃꯤ꯫ ꯁꯥꯇ꯭ꯔꯁꯤꯡ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯍꯜꯂꯛꯅꯔꯕ ꯃꯇꯨꯡꯗ ꯁꯥꯇ꯭ꯔꯁꯤꯡ ꯇꯨꯝꯈ꯭ꯔꯕ ꯃꯇꯝꯗ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥ ꯂꯣꯟꯅ ꯅꯨꯄꯤꯁꯤꯡꯒꯤ ꯇꯨꯝꯐꯝꯗ ꯆꯪꯈꯤꯕꯗꯨ ꯁꯤꯁꯇꯔ ꯔꯦꯕꯤꯀꯥꯅ ꯎꯔꯝꯃꯤ꯫ ꯁꯤꯁꯇꯔ ꯔꯦꯕꯤꯀꯥꯁꯨ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯆꯤꯡꯅꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥꯅ ꯂꯣꯟꯅ ꯁꯥꯔꯥ ꯀ꯭ꯔꯣꯞ ꯑꯃꯗꯤ ꯖꯣꯋꯤꯒꯤ ꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯁꯥꯔꯥ ꯀ꯭ꯔꯣꯞꯀꯤ ꯂꯥꯏꯔꯤꯛ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯂꯥꯏꯔꯤꯛꯇꯨꯒꯤ ꯃꯅꯨꯡꯗ ꯒꯟꯖꯥꯒꯤ ꯆꯨꯔꯨꯞ ꯑꯃ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯁꯤꯁꯇꯔ ꯔꯦꯕꯤꯀꯥꯁꯨ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥ ꯌꯦꯡꯂꯝꯃꯤ꯫ ꯁꯤꯁꯇር ꯁꯣꯐꯤꯌꯥ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯤꯁꯇꯔ ꯔꯦꯕꯤꯀꯥꯒ ꯊꯦꯡꯅꯔꯗꯨꯅ ꯀꯩꯗꯧꯔꯤꯅꯣ ꯍꯪꯕ ꯃꯇꯝꯗ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯟꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕꯗꯨ ꯃꯗꯨ ꯌꯦꯡꯕ ꯂꯥꯛꯄꯅꯤ꯫ ꯁꯤꯁꯇꯔ ꯔꯦꯕꯤꯀꯥꯅ, ꯑꯉꯥꯡꯁꯤꯡꯁꯨ ꯇꯥꯔꯝꯒꯅꯤ, ꯑꯗꯣ ꯅꯪ ꯀꯩꯁꯨꯝꯇ ꯐꯪꯗꯕ ꯅꯠꯇ꯭ꯔꯣ? ꯁꯤꯁꯇꯔ ꯁꯣꯐꯤꯌꯥꯅ, ꯑꯝꯇ ꯐꯪꯗꯦ, ꯃꯣꯏ ꯂꯣꯏꯅ ꯇꯨꯝꯅꯔꯤ꯫ ꯁꯤꯁꯇꯔ ꯔꯦꯕꯤꯀꯥꯅ, ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡ ꯂꯩꯔꯕꯗꯤ ꯑꯩꯉꯣꯟꯗ ꯔꯤꯄꯣꯔꯠ ꯇꯧꯔꯛꯑꯣ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯖꯣꯋꯤ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯈꯔ ꯆꯤꯡꯅꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯀ꯭ꯂꯥꯁ ꯇꯧꯕ ꯃꯇꯝꯗ ꯇꯦꯛꯁꯕꯨꯛꯀꯤ ꯄꯦꯖ ꯅꯝꯕꯔ 34ꯗꯨ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯕꯗꯒꯤ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯁꯥꯔꯥ ꯀ꯭ꯔꯣꯞꯀꯤ ꯂꯥꯏꯔꯤꯛꯇ ꯉꯔꯥꯡ ꯍꯥꯞꯆꯤꯟꯈꯤꯕ ꯆꯨꯔꯨꯞꯇꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥꯅ ꯎꯔꯗꯨꯅ, ꯃꯁꯤ ꯀꯔꯤꯅꯣ, ꯃꯁꯤ ꯅꯪꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯁꯥꯔꯥ ꯀ꯭ꯔꯣꯞꯅ, ꯃꯗꯨ ꯑꯩꯒꯤ ꯅꯠꯇꯦ꯫ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥꯅ, ꯑꯗꯨꯒ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇ ꯀꯔꯤꯒꯤ ꯌꯥꯎꯔꯝꯂꯤꯕ ꯍꯥꯏꯗꯨꯅ ꯑꯣꯐꯤꯁꯇ ꯄꯨꯈꯤ꯫ ꯁꯤꯁꯇꯔ ꯔꯦꯕꯤꯀꯥ ꯁꯥꯔꯥ ꯀ꯭ꯔꯣꯞ ꯎꯅꯔꯒ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯃꯍꯥꯛꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯗꯦ ꯍꯥꯏ, ꯑꯩꯈꯣꯏꯅ ꯁꯤꯔꯤꯕ ꯃꯔꯥꯜꯁꯤ ꯃꯍꯥꯛꯅ ꯌꯥꯖꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯀꯟꯕ ꯅꯤꯌꯣꯝ ꯂꯩꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗ ꯄꯥꯎ ꯄꯤꯈ꯭ꯔꯦ, ꯃꯍꯥꯛ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯁꯁꯄꯦꯟ ꯇꯧꯔꯦ ꯍꯥꯏꯅ꯫ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥꯅ ꯃꯈꯥ ꯇꯥꯅ, ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯃꯊꯟꯇꯅ ꯇꯧꯕ ꯑꯣꯏꯔꯝꯂꯣꯏ, ꯃꯤ ꯈꯔꯒ ꯄꯨꯜꯂꯝꯒꯅꯤ꯫ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯕꯒꯤ ꯊꯕꯛꯅꯤ꯫ ꯁ꯭ꯀꯨꯜ ꯑꯁꯤ ꯃꯁꯥ ꯅꯥꯟꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯆꯦꯛ ꯇꯧꯊꯣꯛꯁꯤ꯫ ꯁꯤꯁꯇꯔ ꯔꯦꯕꯤꯀꯥꯅ ꯌꯥꯔꯗꯨꯅ ꯖꯦꯁꯟ ꯍꯣꯏꯒꯤ ꯔꯨꯝꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯃꯄꯥꯟꯗ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯌꯨ ꯑꯃ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯖꯦꯁꯟꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯖꯦꯁꯟꯅ, ꯑꯩ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ, ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯒꯤ ꯐꯃꯨꯡ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯂꯩꯔꯝꯂꯤꯕ? ꯖꯦꯁꯟꯅ, ꯑꯩ ꯃꯗꯨ ꯑꯁꯦꯡꯕ ꯈꯪꯗꯦ, ꯃꯗꯨ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯇꯥꯡꯁꯤꯗ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥꯅ ꯂꯣꯟꯅ ꯖꯦꯁꯟꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯌꯨ ꯊꯝꯖꯤꯟꯈꯤꯕꯗꯨ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯐꯥꯗꯔꯗꯨꯅ ꯑꯆꯨꯝꯕ ꯉꯥꯡꯉꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯖꯦꯁꯟꯅ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ꯫ ꯁꯤꯁꯇꯔ ꯔꯦꯕꯤꯀꯥꯅ, ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯅ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯏ꯫ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ꯫ ꯖꯦꯁꯟꯅ ꯁꯥꯎꯅ, ꯅꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯑꯩꯅ ꯇꯧꯗꯕ ꯊꯕꯛꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯈꯤꯕꯗꯨꯔꯥ? ꯑꯩꯅ ꯍꯥꯏꯕꯁꯦ ꯀꯩꯝꯇ ꯊꯥꯖꯗ꯭ꯔꯦ꯫ ꯍꯣꯏ ꯐꯔꯦ, ꯑꯩꯒꯤ ꯕꯕꯥꯅ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ꯫ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥꯅ ꯐꯥꯗꯔꯗ, ꯖꯦꯁꯟꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃꯈꯛꯇꯪ ꯄꯤꯁꯤ, ꯌꯨꯁꯤ ꯂꯣꯟꯅ ꯌꯥꯗꯕ ꯗ꯭ꯔꯒ ꯑꯃꯁꯨ ꯅꯠꯇꯦ꯫ ꯁꯤꯁꯇꯔ ꯔꯦꯕꯤꯀꯥꯅ, ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯔꯕꯗꯤ ꯌꯥꯔꯔꯣꯏ, ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯒꯗꯕꯅꯤ꯫ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥꯅ, ꯑꯩ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥ ꯈꯔꯇꯪ ꯍꯥꯏꯖꯒꯦ, ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯣꯏꯗꯕ ꯉꯝꯗꯕ ꯑꯃꯠꯇ ꯅꯠꯇꯦ, ꯑꯩꯈꯣꯏ ꯃꯤꯅꯨꯡꯁꯤ ꯈꯔ ꯎꯠꯁꯤ꯫ ꯃꯍꯥꯛꯁꯦ ꯁꯥꯇ꯭ꯔꯁꯤꯡꯅ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯀꯣꯏꯕꯒꯤ ꯊꯕꯛ ꯇꯧꯍꯟꯕ, ꯑꯗꯨꯒ ꯁꯤꯁꯇꯔꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯍꯟꯕ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯌꯦꯡꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯐꯥꯗꯔꯗꯨꯅ, ꯃꯗꯨ ꯌꯥꯝꯅ ꯐꯖꯔꯦ, ꯅꯪ ꯀꯔꯤ ꯈꯜꯂꯤ ꯍꯪꯉꯛꯄ ꯃꯇꯝꯗ ꯖꯦꯁꯟꯅ, ꯍꯣꯏ ꯁꯣꯏꯗꯕꯤ ꯇꯧꯒꯦ, ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥ ꯍꯥꯏꯔꯛꯄꯗꯨꯗ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥꯒ ꯐꯥꯗꯔꯒ ꯊꯣꯛꯃꯤꯟꯅꯔꯛꯄ ꯃꯇꯝꯗ ꯐꯥꯗꯔꯗꯨꯅ, ꯅꯪꯅ ꯁꯥꯇ꯭ꯔ ꯑꯗꯨꯗ ꯎꯠꯂꯤꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ, ꯑꯗꯣ ꯅꯪ ꯃꯐꯝ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯗꯨꯅ ꯈꯪꯗꯅ ꯂꯥꯛꯂꯤꯕꯅꯣ? ꯁꯤꯁꯇꯔ ꯁꯣꯐꯤꯌꯥꯅ, ꯏꯁꯩ ꯑꯃ ꯇꯥꯈꯤ, ꯃꯗꯨꯒꯤ ꯏꯁꯩꯗꯨ ꯇꯥꯕꯗꯒꯤ ꯑꯩ ꯃꯐꯝ ꯑꯁꯤ ꯊꯤꯔꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯂꯥꯛꯏ꯫ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥ ꯀꯧꯕꯤ ꯅꯟ ꯑꯃ ꯖꯦꯁꯟ ꯍꯣꯏꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯆꯠꯀꯗꯧꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥ ꯀꯧꯕꯤ ꯅꯟ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯈꯤ ꯑꯗꯨꯒ ꯐꯨꯝꯖꯤꯟꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯟ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥꯒꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯂꯧꯔꯥ ꯄꯦꯇꯔꯁꯟ ꯀꯧꯏ꯫
Jason school ki thabak tawba horami matamduda Sister Sophia changlakuna wari sanarami. Sister Sophia na nangi babagi maramda hairo. Jason na aibu yamna afaba satra ama ohenba pami aduga aina isai sakpa yamna pami. Ai afaba satra oiba ngamloi aigi ichan nupigumna. Asumna wari sanaraduna Jason gi mamangda yamna sai haiduna Sister Sophia na ma ki thabaki kudam khara loktholai. Tawriba sing adu masan nupisu loina urami. Masan nupisu school ki suti thaba yauramde mabungna awaba tare haibaduda mabungbu yangsinnabidamakta mahaksu school ki thabak tawba yaurami. Numidang tumnaraba matamda Sister Sophia tuminna Jason gi kaada changlakuna video recording gi damakta phone thamlingai matamda Jason hagulakhi. Aduga Sister Sophia Jason gi manaka changlakuna Jason da arwanba thaba adu pangthoknanaba harami. Jason nadi madu fattaba thabakni haina kanna yaramde. Adubu Jason su upai laikhidre Sister Sophia na kanna thamlakpaduda Hanadagi ga kharnaga pamdana laibane irujaningba thongra tekpaga haibdu chap chanakre. Nongalaga Joey na breakfast chanaba lao haina message tharakpadaga laklami. Matamduda Sister Sophia amuk themnaduna nang wakal nuaitaba male ayuk natabi nanggi wakal khara nuairaba matamda amuk unasi. Jason na madu araiba thabak natte nang nanni adugi sumatakta nang aigi ozani Sister Sophia na ai ngarang numidang nangda haikre ai atopa nunsinga yamna khetnai ai su mafam asida nangumna lainingde adugi maramna ai kanamta da haidoktribani nangi nasanupi da su nangi nasanupi na khanglabadi nangi baba da haidokhini aikhoi ani gi maramse Jason na hoi breakfast loiraga unasi haramlaga chatki Sister Sophia Jason gi ka da changlaktuna Jason lakpa ngairami matamdu da masanupi Joey Jason gi ka da changlaklami Sister Sophia na mafam asista kaidawba lakpano Joey na aigi ibung yengba lakpani Sister Sophia na mahak mafam asista laite nang rule kaurabra mafam asista nang changalpa yaroi nupagi laifamsida Joey na yade haiba ai khangi magi khanbada yamna ware Sister Sophia na nang magi damakta karisu warunu Joey na nangdi mafam asista kaidawba lairamliba Sister Sophia na makoibu yengsinba lairambani haibadagi chatki Joey ga Jason ga thengnaraduna wari sanarami Sister Sophia do nangi kaada lairami nangi fira karinu khara paiduna lairami nakoi kaidawkhrabage haina khara chingnana hanglami Jason na karisu tawdi haina kumki Sister Sophia su makoina wari sanabadu thongnawdagi urami makoi class loraba matungda Joey khamhauki Sister Sophia na nang mak yamna sole Joey na di aina ikhibasingdo loina chumme haina khange Sister Sophia na aina haise thajau nangda khudong chaba ama pige nangi asoibasingdo semdoknabidamakta aroiba class ta amuk chango haibadagi Joey harawnga thokhi Joey class loiraga Sister Sophia na hairambagi matung ina class ta amuk changlakpa matamda Sister Sophia lairamde test tawbagi answer paper du kitang chingthoktuna yenglingai matamda Sister Sophia changlaktuna Joey bu namthak tawi haiduna Sister Rebecca gi manakta puduna laktuna Joey si answer paper de isalami aina mangonda khudong chaba piraba fawakta Joey na di tawde hairami Sister Sophia na Joey bu suspend tawnabidamakta hairakpadagi Sister Rebecca na Sister Sophia bu mapanda thohanki Joey da Sister Rebecca na ai khangi nang lairikta yamna pungning changba satra mani haiba adu Sister Sophia na tawribasi ju chumi mahak thabak ningthijana niyom chumna tawba oza mani Joey na natte mahak se atopa oza singa manade loina khetnai Sister Rebecca na ekoi punamak loina khetnai Joey na mahak ayukki lai khuramnaba karisu haide Sister Rebecca na ekoi khuramdrabasu isordi ekoi gi thamoida adum lai nangna tawriba thabak to koknabidamakta lai khuramo haiduna Joey mapana thoalakhi Jason church ta laktuna mahakna tawriba singdo lankre fattaba thabak singdo tawrubadaki madu taningsingduna laire haina church adugi father da haijarami adubu mahakna haijaribadu father oiramdre Sister Sophia da oiramlei Sister Sophia Jason gi manakta changlaktuna senglaba mafam adusu Jason na yaduna adum mangthokre makhoi gi school da bishop ma laklami bishop tuna Sister Sophia du kamain tawi mahak oza oibada matik chabra Sister Rebecca na hoi yamna fai bishop tuna ai mahak north lom da satpa matamda thengnakre mahak se sahi kunthra gi makhani school da lairik takpa matamda kaya fajana angang singdo senaba ngamde Sister Rebecca na mahak sidadi yamna chekshali bishop tuna adudi mahak unage harai Sister Sophia su makhoi ani na mahak ki matangda wari sanabadu tabadagi tuminna tholai Sister Rebecca Sister Sophia kawba lakpa matamda lairamdabadagi thirakpaduda unaraduna kaurai kadaidano yamna thuna chatnaba tawribadu Sister Sophia na aigi anki phone la ai mahak masada fibam yamna sokchalle hai adugi chatluge tawbani Sister Rebecca na o fare adudi chatluro bishop na nang unaba pami hai Sister Sophia na madugi damakta saudunaba khara haibiu haiduna chatki Jason yumda amuk suti tholaklaba matamda wakhal yamna nungai khide mahakna tawribasi soire lale haina matamdu da sara krok ki makhoi gi yumda party ama lai guitar por o haina message tharai
Jason numidangda tholakuna Saragi school amuk hanna kanabagi party adu yawba laklami mafam adu yawraba matamda Saraga makoi ani mari thamnaba tawrami adubu Jason sister Sophia ga chatkiba oktaba lechat adu ningsinglakpadagi mafam adu thadoktuna yu thaktuna chatki lambi da yu thaktuna chatlingai matamda police na pharami matamdu da sister Sophia changlaktuna mahakna senabadagi nanthokibani kokki anaba leibani haiduna police ki makuttagi kanduna maki yumda purai mafam adu yawraba matamda fi hongdoktuna aigi paisa yamna lei nangna apama mafam nangna tongba tawhange haiduna Jason bu amuk thamlami makhoi ani chapminnaba adubu Jason na mahakna haribasingdo amatta yadabida mahakki manaktagi Jason tholaki mafam amada famdana Joey da lawba lao hairami Joey na mahakki mahutta mahakki mapa oina nang tibu satkrabni haraklami mapa su mafam aduda laktuna Jason gi manaka changlaktuna mahakki apamada yare haiduna yumda hanminnaraklami school da laklama matamda makhoi church da lairingai matamda sister Sophia changlaktuna makhoi gi mamangda fami Joey hogatuna mahakki gari number du isanduna gari number du gi matangda thigatpa horaklami Jason kada halakma matamda sister Sophia magi phamungna guli chasanduna taduna lairami Jason changsanduna yamna pakhatna masa nomduna amadi machimbanda sor kamsannaba taw matamda sister Sophia na ki oina tawsalaki Jason fat handoi sister Sophia na ai khangi nangna aibu kannaba soina hotnagani haiba ai nangbu nungsi Jason na father David ta haidokani nangi maongse haina haiba matamda sister Sophia na takto ado nang matam punnamakta misingna soina ningsingnagani maramdi nang nanga hipminnakiba satrani haina Jason madu harakpalda tuminna lei sister Sophia na class ta unarasi haramduna thoki matamduda Joey na phone tawsulaktuna sister Sophia gi car do mahakki nate haraklami class ta amuk changlaktuna kanana ayukki lai khurambado howba pamagi haina hangba matamda makhoi class ki Joey amadi atai atopa kharamasu ku thangalaklami Jason di thangattaba Jason da oina tawhalami Satra singna lai khuramkraba matungda sister Sophia na Jason da lona yengbadu sister Rebecca na urami mahakki maongdu yamna chingnarami lai khuramba loraba matungda sister Rebecca na changlaktuna Saradu amuk hanna class yaurogadabani haiduna Sara koksenduna Jason gi matungda famhalli madu uba matamda sister Sophia sauduna sister Rebecca ga mapana tholaktuna maha amuk hanna class yaulibasi kariginu hanglami sister Rebecca na mayam pullaga wari sanaraduna ayaba puraklabani aduga mahakki mapasu school asigidamakta kathokliba misak amani ado satrasinga lai khuramba matamda aikoisu yaugadabani hairamduna sister Rebecca chatki sister Sophia gi mamangda Jason ga Sara ga wari sanarami Jason na nangi party du da aina tawkibada soikre Sara na hoi mathangda amuk fajana tawsi common room da guitar pudna lao Jason na su hoi haiduna chatki makhoi gi mawongdu sister Sophia na yamna sound yenghauki Jason common room da laktuna makhoi mayam punduna isai saklami Joey di sister Sophia si kanano haina yamna kanna thijalami sister Sophia ka manungda mathanta yamna kanna sauzaki aduga wakhal amasu khalami Sara irulu jaringai matamda sanglaktuna makoktu walda hanjanjran waisanduna gyan mangduna taki saponda netuna tubagi waisanba manabani haiduna sapon amasu bathroom gi floor da thadaduna thamamduna chatki ngahak leiraga Joey changlakpa matamda thengnaraduna Sara du hospital da pukatki Sara fagan amni haina lai khuramnarami Jason di yauramde sister Sophia na Jason gi manaka changlaktuna Sara gi lai khuramba yaudravadi kaidarage Jason na Sara da tholiba thodoksi nanga tawba natra sister Sophia na police na madu accident ni haikre mafam masida tholiba phattaba thodoksing asi nangna tholiba ngaktani Jason na aina ni haiba nangdi kamai tawba sister Sophia na ai karigumba ama utke haiduna makhoi ani na nattabali chatchakibagi video adu Jason da yenghalami Jason na kakthatko sister Sophia na online da natraga aigi phone da adum yauduna thamgani haiduna chatki Jason na amuk nangsu ijat mangani aisu ijat mangani sister Sophia na aidi hanadagi adum mangduna lairabani aikhoi ani khatnaba pamde aikhoi ani mafam asidagi thadoktuna chatkrasi ai mafam asista kuina leiba ngamlaroi suti amuk thabagi yumda chatnakiba matamda sister Sophia na Jason da munna yengduna leihowi matamdu da sister Rebecca changlaktuna aikhoi gi Sara da thokiba thodokti yamna nungaitaba thodok amani sister Sophia na madudagi hena nungaitaba thodok ama aingonda amuk thoe sister Rebecca na karino nangna harido haina hangba matamda sister Sophia na mahaki antu sire haiduna mahak suti lawduna amuk chatki numidang Jason hoi gi imung do hotel amada famlingai matamda sister Sophia changlaktuna Jason amasung Joey gi ozani haiduna mama mapa ga sakhangnaraduna aigi an amasibagi lakpani haiduna thoki ge taw matamda Jason gi mama mapa na nathanta oirabadi aikoi ge pula phaminarasi haiduna tawrami Jason na di mahak yaubadu yaramde adubu mama mapa na yadabada maram oiduna mahak punna phaminarami sister Rebecca su sister Sophia kanano haina tigatpa horaklami mahaki anna
ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥꯒꯤ ꯑꯟꯇꯨ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯑꯗꯨꯒ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯃꯥꯕꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄ꯭ꯔꯥ? ꯐꯣꯟ ꯑꯣꯛꯂꯤꯕ ꯅꯨꯄꯤꯗꯨꯅ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯂꯥꯛꯄꯒꯤ ꯔꯤꯄꯣꯔꯠꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯖꯦꯁꯟ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯖꯣꯏꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯅ ꯆꯤꯡꯅꯅ ꯍꯪꯂꯝꯃꯤ꯫ ꯖꯦꯁꯟꯅ ꯅꯪ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯅ ꯋꯥꯁꯛꯍꯟꯗꯨꯅ ꯑꯩ ꯃꯍꯥꯛꯀ ꯇꯨꯃꯤꯟꯅꯈ꯭ꯔꯦ, ꯃꯍꯥꯛꯅ ꯑꯩꯒ ꯂꯣꯏꯅꯕ ꯄꯥꯝꯃꯤ, ꯑꯩꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯃꯤꯟꯅꯈꯤꯕ, ꯄꯦꯔꯤꯁꯇꯅꯤ ꯈꯪꯗꯦ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ꯫ ꯖꯣꯏꯅ ꯃꯗꯨꯗꯤ ꯅꯪ ꯏꯃꯥꯍꯣꯏ ꯕꯕꯥꯍꯣꯏꯗ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯖꯦꯁꯟꯅ ꯃꯗꯨ ꯍꯥꯏꯗꯣꯛꯂꯨꯕ ꯃꯇꯝꯗ ꯑꯩ ꯑꯐꯕ ꯇꯥꯔꯣꯏ, ꯑꯩꯅ ꯇꯨꯃꯤꯟꯅꯔꯨꯔꯤꯕꯗꯨ ꯅꯟꯒꯅꯤ, ꯃꯈꯣꯏꯅ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ, ꯍꯥꯏꯗꯣꯛꯄꯁꯨ ꯌꯥꯔꯣꯏ, ꯃꯍꯥꯛꯅ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯑꯃ ꯄꯥꯏꯗꯨꯅ ꯂꯩ, ꯃꯤꯗ ꯍꯥꯏꯗꯣꯛꯂꯕꯗꯤ ꯑꯣꯟꯂꯥꯏꯟꯗ ꯍꯥꯞꯀꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯗ ꯀꯤꯍꯜꯂꯤ꯫ ꯖꯣꯏꯅ ꯃꯍꯥꯛꯁꯦ ꯑꯁꯦꯡꯕ ꯅꯟ ꯃꯥꯟꯗꯦ ꯍꯥꯏꯗꯨꯅ ꯑꯁꯤꯃꯨꯛ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯁ꯭ꯀꯨꯜꯗ ꯂꯥꯛꯂꯕ ꯃꯇꯝꯗ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥꯗꯨ ꯖꯦꯁꯟꯒꯤ ꯏꯁꯩ ꯇꯥꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯁꯇꯔ ꯔꯦꯕꯤꯀꯥꯅ ꯑꯣꯐꯤꯁꯇ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯁꯤꯟꯈꯤ꯫ ꯖꯦꯁꯟ ꯍꯣꯏ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗ ꯐꯥꯛꯇꯣꯛꯂꯝꯃꯤ꯫ ꯁꯤꯁꯇꯔ ꯔꯦꯕꯤꯀꯥꯅ ꯅꯪ ꯑꯣꯏꯗꯕ ꯉꯥꯡꯉꯤ, ꯅꯪꯅ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯆꯤꯡꯅꯈ꯭ꯔꯕꯅꯤ, ꯅꯪꯒꯤ ꯑꯟꯀꯤ ꯃꯇꯥꯡꯗꯁꯨ ꯑꯣꯏꯗꯕꯅꯤ, ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯪꯉꯕꯅꯤ, ꯃꯗꯨꯒꯤ ꯔꯤꯄꯣꯔꯠ ꯑꯃꯠꯇ ꯂꯩꯇꯦ꯫ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥꯅ ꯑꯟꯀꯤ ꯃꯃꯤꯡꯗꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯃꯦꯔꯤ ꯀꯧꯏ, ꯃꯗꯨꯅ ꯂꯩꯇꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯁꯤꯁꯇꯔ ꯔꯦꯕꯤꯀꯥꯅ ꯅꯪ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯣꯏꯗꯕ ꯉꯥꯡꯉꯤ, ꯍꯣꯁꯄꯤꯇꯥꯜꯗ ꯅꯪ ꯂꯥꯛꯑꯝꯕꯒꯤ ꯔꯦꯀꯣꯔꯠ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯑꯗꯨ ꯐꯥꯎꯕ ꯑꯣꯏꯗꯕ ꯉꯥꯡꯕꯗꯒꯤ ꯁꯦꯟꯕꯦꯜꯇ ꯀꯣꯜ ꯇꯧꯅꯤ ꯇꯧꯔꯛꯄꯗꯒꯤ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥꯅ ꯐꯣꯟꯗꯨ ꯁꯤꯁꯇꯔ ꯔꯦꯕꯤꯀꯥꯗꯒꯤ ꯃꯨꯜꯂꯤ꯫ ꯁꯤꯁꯇꯔ ꯔꯦꯕꯤꯀꯥꯅ ꯐꯥꯗꯔ ꯇꯥꯛꯊꯣꯛꯂꯨꯅꯤ ꯍꯥꯏꯅ ꯆꯠꯄ ꯃꯇꯝꯗ ꯂꯦꯝꯅ ꯊꯣꯝꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯈꯤ꯫ ꯖꯦꯁꯟ ꯍꯣꯏꯁꯨ ꯑꯁꯦꯡꯕ ꯈꯪꯂꯗꯨꯅ ꯁꯤꯁꯇꯔ ꯔꯦꯕꯤꯀꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯃꯍꯥꯛꯀꯤ ꯀꯥꯗ ꯀꯧꯕ ꯇꯥꯗꯕꯗꯒꯤ ꯆꯔꯆꯇ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯊꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥ ꯂꯥꯛꯂꯗꯨꯅ ꯖꯦꯁꯟꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯖꯣꯏꯅ ꯅꯪ ꯑꯁꯦꯡꯕ ꯅꯟ ꯅꯠꯇꯦ, ꯑꯩꯈꯣꯏ ꯅꯪꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯉꯦ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯁꯤꯁꯇꯔ ꯔꯦꯕꯤꯀꯥꯗꯨ ꯊꯤꯕ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯖꯣꯏꯒꯤ ꯃꯀꯣꯛꯇ ꯄꯣꯠ ꯑꯃꯅ ꯊꯣꯝꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯖꯣꯏ ꯋꯥꯟꯊꯈꯤ꯫ ꯖꯦꯁꯟꯁꯨ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥꯅ ꯑꯃꯨꯛ ꯐꯨꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯁꯤꯁꯇꯔ ꯔꯦꯕꯤꯀꯥ ꯆꯪꯂꯛꯇꯨꯅ ꯖꯦꯁꯟꯗ ꯐꯨꯔꯤꯕꯗꯨ ꯈꯥꯝꯗꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥꯅ ꯁꯤꯁꯇꯔ ꯔꯦꯕꯤꯀꯥꯗꯨ ꯑꯃꯨꯛ ꯐꯨꯗꯨꯅ ꯃꯍꯥꯛꯀꯤ ꯂꯤꯛ ꯃꯔꯤꯗꯨꯅ ꯃꯈꯣꯏꯗ ꯂꯥꯛꯁꯜꯂꯒ ꯍꯥꯠꯅꯕ ꯇꯧꯕ ꯃꯇꯝꯗ ꯖꯦꯁꯟꯅ ꯃꯍꯥꯛꯀꯤ ꯁ꯭ꯀ꯭ꯔꯨꯗ꯭ꯔꯥꯏꯚꯔꯗꯨꯅ ꯁꯤꯁꯇꯔ ꯁꯣꯐꯤꯌꯥꯗ ꯊꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯦꯁꯟ ꯍꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯤꯟꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈꯤ꯫ ꯐꯤꯂꯝ ꯑꯁꯤ ꯀꯩꯁꯨ ꯌꯥꯝꯅ ꯐꯖꯕ ꯐꯤꯂꯝ ꯅꯠꯇꯦ, ꯃꯊꯪ ꯊꯥꯒꯠꯂꯛꯄꯗꯒꯤꯗꯤ ꯔꯦꯇꯤꯡ ꯌꯥꯝꯅ ꯋꯥꯡꯕ ꯐꯤꯂꯝꯁꯤꯡ ꯊꯥꯒꯠꯆꯔꯛꯂꯒꯅꯤ꯫ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯅꯨꯄꯤꯒꯤ ꯉꯥꯏꯍꯥꯛꯀꯤ ꯐꯖꯕꯗ ꯉꯥꯎꯔꯨꯒꯅꯨ, ꯑꯗꯨꯒ ꯄꯥꯝꯗꯕ ꯅꯨꯄꯤꯁꯤꯡꯅ ꯍꯧꯖꯤꯜꯂꯛꯄꯗ ꯌꯥꯔꯨꯒꯅꯨ꯫ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ꯫